अहानबदा मरुबा पाउ पिजरे Bangladesh da laiba Manipuri macha sing India da tek ta kaidana puthorangna Union External Affairs Minister ga wari sanaduna akan ba mong da honari haina Chief Minister nongthombam birena phongdorakle Miwai lishing ama kudingi doctor amamam laigadabani haiba World Health Organization ki pandamasi fangnaba doctor ki masing hena puthopagi tangai fadaba lai haina Mahut Minister Yumnam Khemchana phongdorakle Manipur ki issue asigi tangdangba ma UN Human Rights Council ki Yankai Taret Suba Session da laptop na ba wanaba ma mathok tari haina IPSA ki Working President Kriza mathok bana phongdorakle Mahiroi singna lamdam asigi puwari nat mayek sengna khanglakpa matamda maribag nungsibagi ibu soidana faurakani haina Manipur University of Culture ki Vice Chancellor Professor Paunam Gunindrona phongdorakle Manipur Legislative Assembly ki Speaker Thokchom Satyabratana All Manipur Working Journalist Union ki Media Resource Center da thamna balairi kaya kusinarakhre Amadi lakliba tang kunmari da kuki singna hatre haina panariba mahairoi Hemanjit ki aroi ba mathau mangam pangong na mahut silaga pangthok lagani hairi Kurumjare, Times of Manipur ki Manipuri pau mityang tabiriba pumnama po LUXMI KONGKHAM na taram nokjare. Hausik pau sandong na pizare. Bangladesh da laiba Manipuri macha sing India da tek ta kaidana puthoragna ba Union External Affairs Minister S. Jaishankar ga wari sanaduna akan ba mong da honari haina Chief Minister nongthombam birena phongdorakle. Social media da thadorakpa post amada Chief Minister nongthombam birena hai Hauzi Bangladesh da oiriba phibam masida mafam aduda lairiba Manipuri macha sing India da tek ta kaidana puragna ba Union External Affairs Minister S. Jaishankar ga pau faunaduna thorang paikhalle Bangladesh da hauzi oiriba phibam asigi matangda Union External Affairs Minister na kumna yangsile masigi dama Union External Affairs Minister S. Jaishankar bu thagalle haina Chief Minister nongthombam birena phongdorakle panba yabadi Bangladesh da thokliba irang asina maram oiraga India macha mahiroi lising amarom tongan ba land transit point amade flight ki kuthangda India da ngarang yaurakre haina Ministry of External Affairs na phongdorakibane hiramasiga mari lainana External Affairs Minister S. Jaishankar na hai Ministry of External Affairs na India macha singa se tekta kaidana laibak asi yaurangna ba akhanaba mityang thamle Bangladesh da lairiba India gi mission singna mafam aduda tamliba mairui singa made India macha singbu soida ngamtana ba mari lainaba authority singa pau phaunaraga laire mahiroi chanirom su Dhaka amasung Chittagong airport gi flight da India da yaurakre haire Sheikh Hasina na luchingba Bangladesh lainga ki thabak changbagi quota system da mahiroi singna yaningdaba phongdoktuna haukiba numit kharani gi mamangdagi Dhaka da sathakiba irang aduda mahiroi kaya laikidaba yaukrabane Bangladesh ki Supreme Court ki verdict amana lainga ki thabak changbada merit the best tauraga chada marifutarha humdoi allocate taunaba order thokibane Verdict adugi matung ina lemhoriba chada taret asina Bangladesh ki ningtam landa saru yakiba veteran singe marimata singi damak reserve tauna ba khangale mamang takta war veteran singe marimata singi damak lairamba reservation ase chada kuntra oirambane court ki verdict ase lauthok tringai gi mangoinana leibak asigi maruiba city khudingmakta lanmi singna patrol thauki Laibak sin batungna curfew lautokpaga loinana internet thingjinkre adumoinamak Bangladesh ki Union Home Minister Asaduzaman Khan hai nongmagi changdaba yadaba polam sing leihounabagi damak numit yungba pung ahumdagi pung manga faubade curfew ase komthokane masigi mathakta Prime Minister Sheikh Hasina na luchingba laingagna laibak asida ngasi amasung hayeng ase public holiday lauthokre numit nini asida emergency service natana atai hiram amatada loisang amatana thabak tawroi hairi
Protom alo pauchegi report amagi matungina Bangladesh ta thokliba irang asida chawrakna myoi chamaga subna ahum laikidre hairi adumoina mak hausi fawbagi oina laikidaba migi masing asi official oina report thadorakpa leitri Mioi lishing ama khudingi doctor amamam laigadabani haiba World Health Organization ki pandamasi fangnaba doctor ki masing hena puthokpagi tangai fadaba lei haina Manipur lainga ki mahut minister Yumnam Khemchana phongdurakle wafam masing ase Kwakaithal Bazar da leiba State Bank of India ki office building da Salam Global Education Consultant ki office nauna hangdokpaga mari lainana mahangna phongdokhibane Thawramaduga mari lainana minister Yumnam Khemchana hai missing hangalakpagi matungina ana layengi lamase hena khumang chawsinaba doctor ki masing hena puthokpagi tangai fadaba lei World Health Organization ki matungina myoi lishing ama khudenge doctor amamam laigadabane haiba wafam leirabasu India dadi myoi lishing tarada doctor amamam thungi haibagi wafam lei maramaduna aikhoi gi lamdam asidasu doctor gi masing asi hena puthokpa mathau tai India ga yumthangnariba Bangladesh da medical tamningba singda Salam Global Education Consultant na mateng piraga araiba mong da sinbiba se pongning thawganingai ni Matang asida consultant asinasu mama mapa oiba singna thamliba thajaba asi manghandana ba konagadabani haina minister Khemchana makata na phongdoki Salam Global na lobby initiative se Manipur dadi sumu basal initiative se ahan bamale marandi tohan tohan ba country da initiation da basak da basindu my parent na khana san ba kar tawga uthi da thiram bagi awawa mayam ko bani hai bagi ei khazar bu thunjari khazar bu zo mangan da na fasana sinbina ba da ngai da request ojari elona sakage rinski superintendent takiram ba edi World Health Organization na every 1,000 da doctor na mama thamo hai bagi 10,000 da amakande that means 90% gap amalai so ajida kwai tamuraga halaga bagi NCI thawdasu pass tawai percentage wangba nakpasu oiba culturally ekoi asham nakna jaba country oibina masida koi punamanga encourage organda bagi population de hingali na doctors ni masing hinga pum su tho kanina masi encourage of na hajar kanda ai kono ko thaga sagi losinje Saknairaba myoi kaya yauna pangthokiba thoramaduda Salam Global Education Consultant ki director Lanchenba Salam na hai consultant asi maruoina Bangladesh da medical tamningba mairui singda akhanaba mityang thamlaga mateng pangnaba khonabani consultant asina tongan tongan ba feature kaya thamduna mairui singda mateng pangani masida sunatana parents sing yauna puna inspection chatminabagi khudong chabasu leigani haina mahana makha taki ngasi pangtokchariba program asi khogi Salam Global Education Consultant gi office inauguration tawbagi ceremony amani ngasi gi oiba maru pandamdi khogi Manipur da laiba medical aspirant students singi tamakta khalaga khogi Bangladesh da laiba top medical college singa khona sajaduna unajaduna khogi admission gi process na singbasi admission gi program tawnabagi tamakta khoi Salam Global Education Consultant na ngasi myam gi praja gi tamakta thokcharakpani Masigi tawgadariba thawak thoram sing asida akhoi Salam Global Education Consultant na ahan bada package agena khanjaba si hoigi Manipur da lairiba irang asina maram oiraga Manipur da lai horliba medical students singe damakta counseling amadi consultancy free of consultancy ojagani haina akhoi Salam Global Education Consultant ki maikaidigi ahan boina thamjari Lakliba September thada pangthokadawriba UN Human Rights Council gi Yankhaiteret Suba Session da Manipur gi issue asigi tangdangba ama laptop naba ngamnaba honaba mathau tari haina International Peace and Social Advancement IPSA gi Working President Kuraisa mathau bana phongdurakle Mamang tha June kulhumdoidagi tha asigi tara fauba Geneva da pangthokiba United Nations gi Yankaitaruk Suba UN Human Rights Council gi session da IPSA gi Working President suoriba Kokombi gi spokesperson Kuraisa mathau bana saruk yaruba dugi paudam pibaga mari lainana ngasi kaisampat ahibam laikai da leiba IPSA gi office ta paugi mifam ama pangthoki paugi mifam aduda Kuraisa mathau bana hai handak pangthokiba UN gi Human Rights Council gi session yawba chatpa aduda UN Special Rapporteur Singa unaduna Manipur gi matang da lana sandogliba singa do chumthongna ba tanja lauki khongchet aduda European Union gi diplomat suoriba UN gi First Secretary Theseus Paulo yauna tongan ba UN gi Special Rapporteur taruk unaki
European Union ki diplomat ta unabaduda Union asina mamang da laukiba warep adu chumthokna ba wafam thamlamki Special Rapporteur singa unabaduda hauzik lamdama sida thokliba irang ase lining da yumfam oiba irang nate irang ase narco terrorism poppy cultivation amade lo kaina changlakpa mitopna pirakpa safu aduna ohelakpani haina marik chumna thamlamki Loinana Tatara Marik Helaba Irang asida India Lengangna Janaba Thabak Amata Paikhatana Ladiba Sigi Matang the Su Pongdok Lamki Amaromda Sam Rifles na Nakal Namata Oiba Midiengda Thabak Toriba Sigi Matang the Su Thamlamki Wafam Singadu Special Rapporteur Singna Taraba Matungda Manipura Hausi Oiriba Piba Masigi Matang da Munna Khanghoki Lamdam asida thokliba irang asigi matangda UN gi Special Rapporteur singda khanghanba asigi mathakta UN gi forum singda Special Rapporteur singna Manipur gi matangda marik chumba wafam pukhatuna mifam ama pangthokpagi tangai fadaba leiri mifam asida Rapporteur singna Manipur gi issue asigi matangda marik chumba report puthokpa ngamlabade haujik lamdam asida thokliba irang asigi matangda India lengakta mathau taba Jackson was sing thamba ngamgadawribani masi thabak to onthoknaba aikoina Special Rapporteur singda marik chumba report thaba mathau tai hiramasigi matangda Special Rapporteur singna aikoida haujik lamdam asida thokliba irang asigi marik chumba report sing tharaknaba khangalakpa leire report sing tharaba matung lamdam asigi miyam gi oiba mifam amasu pangthokpagi tangai fadaba leire maramaduna athuba matamda miyam gi oiba mifam ama pangthoknaba thawrang tawri UN gi khongchara sigi matungda UK gi Birmingham da chatuna X ki platform da Kautilya 33 haina khangnaba UK gi Birmingham University da computer science ki professor oiba Uday S Reddy gi mathakta action launaba Birmingham gi West Midland Police da complaint ama file tawramki loina nam US gi mathakta Birmingham University gi Vice Chancellor da su complaint ama tawramki haina mahana makha taki Khoi international border se Myanmar gumba yamna volatile oiba Irang yamna kanba leba ngamaga lonaraga leiraga asuk sangma matam masida India government na sambal khajandana yelomi basing yam gidraba yelomi singa sibu ngakpi senbinaba kanbinanabagi thabak paikhatna chahi umdraina horo horo thadoga thamambase masina maram oirakanda drugs ki issue la matamdadi asomdagi drug heroin oina pusalakpasi khakdana tana India dagi heroin sungnanaba opium dagi heroin sungnanaba honabada changiba reagency fawba India dagi amuk changi haiba adung lo two way ekoi traffic ki adung lo route ama oi haibagi chingdabasi yam chawna lei na koina haik matamda international border se sambal khadana chahi 100 hena thadoga thamembese madugi vested interest ama soidana yarongada mali haibasi tongan tongan ba United Nations ki forum gi mandate puriba ekoi miyoj officer singa sina ekoida adugi moching phongdong narakpagi yamna nungai ba pawma koi mana mayamda tamjage Mahiroi singna lamdam asigi buwari nat amadi heritage sing mayek sengna khanglakba matamda maraibak soidana nungsibagi ihul fawrakani haina Manipur University of Culture gi Vice Chancellor Professor Paunam Gunindrana phongdorakli wafamasi bosem amadi kosam na loba chahi asigi class 10 amasung 12 ke exam da thangta gi subject da makok mathang tarakraba mahiroi sing Kanglei Indigenous Martial Arts and Cultural Society ki marks na taramno okpa amadi pungning thogatpagi thoramda mahangna phongdokhibani Nipan subu oina konung mamangda leiba Government Dance College da pangthokpa taramno okpagi thawram aduga mari leinana Professor Paunam Gunindrana chief guest ki warol piraduna hai thangta haiba subject asina mahiroi singda sarit sara tambiba khakdana tana thogalon amadi lichatna chingba kaya su tambiri masina mahiroi singda laisu yauna tambibada achoba mateng oiribani thangta subject na mahiroi singda tambiriba afaba lonchat kaya sina tunggia changba yumbi amamam semgatpada thoidokna kanaba phangani haina khali laibak thibadi laingakna subject asigi oza loba ngamdana leiri National Education Policy 2020 gi matungina asigumba performing art form singi oza khanbada mahimasingi qualification khagnatana miyoi aduna tawriba art form aduda akhanaba mityeng thamduna oza hapagi provision amasu yauri masida thangta subject ki oina su matik jaba oza sing launaba Manipur lengangna athubada khonaba chungani haina Professor Paunam Gunindrana makhatana appeal tawki ki marks ki president ningthauzam Ajit Kumar amade kosam gi secretary Khundrakpam Asikumar na maruoiba mitunglen sing oiduna pangthokiba thawramaduda punna mahiroi 15 da memento citation amadi sel gi mana sing kusanake loinana masagi oizaba mata thidana thangta se chakwat handaba yati haibagi pandamda apikpa honorarium da mahiroi sing takpi tambiriba thangta gi oza sing da su khudol pot piduna ikai kumna botki
thang tai se lamdam si gi onadi manipur gi onadi mase ekoi culture gi nat ki asoba thodang loriba mahi amani thang tai se haiba manipur culture gi yanglin surugi masa orba asima thang ta se mase mahi roi sing sida khangan ba mayam na tangai phani manipur gi puari manipuri gi nat mase yamdrabda ekoi mahi roi sing sida khangan ba darkar leba karigino hai matam sida masagi puari masagi nat masagi sanabi masagi heritage masi khangbase mase suksoi judra nupam sa obi nupam sa obi mahiro obi ahal obi mado mani bak suksoi judra nishineba masagi maramdamgi puari bu khangdraba masagi maramdamgi nat bu khangdraba chana loncha bu khangdrabado mado ei na thajajabani madu aran basu oisnu mado mama leba maramdam thidokna ngasai akhangudi ka hena nungsiramgani se ei thajabangam jati Manipur Legislative Assembly ki Speaker Thokchom Satyabratana All Manipur Working Journalists Union Amjugi Media Resource Center da thamnaba lairi kaya ngasi Amjugi President Bijoi Kakching Tabamna luchingba Union asigi team amada kusinarakhre Speaker TI Satyabratagi Baigabati Laikai da leiba yumda pangthokiba lairi kusinabagi achamba thawramaduda Speaker TI Satyabratana Amjugi President Bijoi Kakching Tabamda tongan ba lairi sing Union asigi Media Resource Center da thamnaba kusinakhi Manipur Legislative Assembly ki maike degi kusinaraki ba lairik sing adugi matangda Amjugi President Kakching Tabam Bijoi na hai chai asige January tang 3 da pangthokpa Manipur Press Club ke Foundation Day numita Manipur gi Governor Anusawi Kena Club asida Media Resource Center ama hangdoklamki Center ase mapung phaba ama oihanaba lamdam asigi geopolitics amadi environment na chingba tongan ba hiram gi document amasung lairik sing thamna ba honari masigi damak starasigi sangnai raba myoi amadi institution sing da document amasung lairik sing mateng pangbina ba haizaki madugi sarugama oina ngasi Manipur Legislative Assembly gi Speaker na ahan bagi lairik nipan rom kusinarakmani award pa lairik sing nong manini gi manungda pirak laba yai Media Resource Center ase hauzik chalaiba horabasu mapung phabadi oidre Center ase linkatbagi maru oiba pandamde journalist sing research tauna ba amadi idea of Manipur ase mayek sengna khangduna pau iba amasung phongnabane loinana atopa state gi lakpa journalist singna Manipur gi maramda apamba document amasung lairik fanghana ba khonabani haina Bijoi Kakching Tabamna makhatana phongdokhi Media Resources Center si semkat pada Manipur ki maram da iba geopolitical ki mai lena ba environment ka mai lena ba forest ka mai lena ba document ka amuk changmana maram oraga akoina lamdam sida leriba sangnara ba miyo sing aduga institution khudingmakta laik sing mating pangbiu madugi document sing mating pangbiu akoida dan tawbiu na kona request tawgiba lei aduga loina na akoi Manipur Legislative Assembly ki Speaker da akoi Amjugi site gi haiba Media Resource Center si semkat pada assembly dagi library da leriba laik sing gi marak dagi akoida Amju da khara donate tawbiu haiba dagi honorable speaker na koi Amju da laik khara si khujang gi wat document में आम अदुगे लाइक में आपसे कोने लोने पुछल लगपा खंगल लगपा मम्मी Media Resource Centers दा हैं जर्नलिस्ट सिंह ने लागर रिसर्च तब जब अदुगा आइडिया और मणिपुर से क्लियर होना हैं पाव इबदा करीदा आइडिया और मणिपुर से कोई खंग न पाव इरगा पोटु कई नो ऐसी थोंग न बा मपान की जर्नलिस्ट सिंह लांग मतम दा मकोने पाव इबदा डॉक्यूमेंट सिंह कई सिंह लाइक सिंह कोई फंगन न होना बनी कोई संगत पर हरक पतंग आयरी मपुंग भावदी ओइद्री अदो कोई हौसी नसी स्पीकर न पीबी इबो लाइक सिंह पुना माना पीबी गने ना लिस्ट में पिरपसी लाइक humpu humtramu ni ngasi manga teruk tare nipan mukti pire adu hayang hangsi phogi manung date awar pasing pira giana hare Mamang chegi July 3 da Jawjangte ki jaga amada Mahairoi Himanjit amade Lenthoi ngambe kuki singna tamthina hato pikre haina launariba thongdoga si chahi ama phajilaglaba fawba lengakna laikhidraba angang ani asige hakchang puthokpa ngamdrabanina tha asigi kunmari gi ayupung tare taba matamda Himanjit ki aroiba mathong mangam pangong na mahut senduna pangthoklagani haina laikhidraba phizam Himanjit ki apokpa phizam ibungobina media da phongdorakle Sagol Bantakel kolom laikai da leiba phizam ibungobi gi mayum da pangthokhiba pawgi mifam amada mangna hai
angang ani asigi mihat ka mari lainana Manipur gi Governor Anusawi ke Chief Minister Nongthombam Biran Security Advisor Kudip Singha kayarak hanna unaduna wari sanakre miyara siga mari lainana myoi mari amasu CBI na phagatkhre adubu laibak thibade ngasi fawba angang ani asigi thawai yaudraba hakchang phangbang ngamdana leire ngasidi angang ani ase laikidaba chahi ama fagadaba numit kharani khaktamak ngaire Maite ki chanabi haiba amasu laibanina tangai fadana phizam hemanjit ki aroiba mathong mangamase pangthongnaba warep lobane masida laibag miyamna ayaba pibiyo angang ani asige matangda haukiba ihoda miyamna pibikiba support kaidawnungda kauzaroi lagliba July gi kunmari da pangthokadawriba phizam hemanjit ki aroiba mathong mangamasida miyamsu saruk yabiyu haina mahangna makata na phongdokhi लाइव कुनमरीसिदा मोके मथम मगम पांथोकसगे हाइना मियामदगी अयाबा निजरी अदुगा लोइना लोइना इसागी अवाबा ताबा मतमदा लेबाक मियामना प्रोसेसन चत्तन खोतना तबा मतमदा सरकारगी माइकेदगी याना करी गी हाइगदर खंगे शोककिबा पनगिबा मयाम अदुसु मपा अमोइना शोकपनगिबा इसिनाव मयाम दुगी अवाबदुसु आइना सरुक याजरी मसिनी येंगो आइ हागासी kaya da tolaba maitai nupa ama no haibu meyam da khandru yengbiu isagi saru masena mau phangdana masagi mathau mangam tawbo sungam draba maitai ama oina khwaidagi ton mami haibu do ai ha oire aduna leba meyam da isagi mathau mangam do mathau sarki haina meyam da nijari Mahosagi khalkanaba environmental activist Manikanta Mutumna pukhalagliba agenda ania se thabakto onthoknaba Chief Minister ga tanaragani haina langthabal ACG MLA Karam Syamna phongduragle wafam ase environment ka mari lainaba memorandum ama environmental activist Manikanta Mutumna MLA Karam Syamda kusinabagi thawram amada mahangna phongdok khibane Environmental activist Manikanta Mutumna Chief Minister Nongthombam Biren yauna MLA Nifuda environment ka mari lainaba memorandum pishin bagi changsilakli ba KONGKHAM gi saruk oma oina ngasi chajing ikopakta MLA Karam Syamga unaduna memorandum khusinaba duda MLA Karam Syamna hai malem gi oina honglakli ba mahausa gi khalla se kanabagi damal uwa marang kaina hon ba tangai fade khanbadage chahi kaya gi mamangdage malem sinba thungna u thabagi thabak chatharakle Manipura paktak nana umang kok thokpadage ainga sagi khalda chauna kaitharakli ba sigi yenglaga lengak amadi tongan tongan ba club singna u thabagi thabak paikhalakle asigumba matam asida Manikanta Mutumna mahausa gi khal kanaba changsilakli ba khongjang ase yamna maram chaba amani masida mipum khudingmak na saugatfam thoi mahausa gi pibam ngangnaba thabak tobu singbu lengangna puning thogatpa amade sakhangbi ba tarabade naha lising kaya mahausa gi khal kanaba mangjil thana chongthorakani afaba kunai ama semnabagi damak afaba naha sing sagatsi amade puning thogatpisi memorandum asida yauriba agenda ania se Chief Minister ga unaraga kupna khanaraba matungda assembly da pukhatpa yabra yenge haina so MLA Karam Syamna phongdokhi akoi afaba tawban harol singye puning thawatse encourage tawsi aduga moibu akoi moide afaba tawrpa taragadi afaba wakhalon khaliban haron singje hoji naha mayam ama ne makhan mathen gi tongan ton ma line da chalaba matamni anu u thaba isidi kaisu mangjeba leite u thaba u honba aduga climatic condition hagal hanba akoi malem sibu kanna bo honna ba kanda akoi kodingmona support pimina si aduga piriba memorandum se ai honorable CM da adinga si hayang unaraga kari tawba yage do ai yenge adi sarkar da khoina support tor so ai samakti madug yamna daita lowba misak ama haibadudi oidabanina moi ga ayabado lawraga adi assembly da kari khanna ba yage kari pukat ba yage iban aduma yangchenge aduna thauna phau hanba leganu tawom tobudo da taw miyam gi aifana bada khallu madugi adi khudon dudi ishorna madi miyamna pirakadabani ai aina tawri dugi matungina miyamna aibu adi recognize tawgani aduga puning thogalakani aduna ninghanna ba laitana kanna honoi cha mai pau Memorandum question abaduga mari lainana environmental activist Manikanta Mutumna hai
Thasiki Taramari Awang Segmai Arambai Tengol Unit ki Office Mamangdagi Arambai Tengol Giluting Purel Korangan Bakumana Lamtaduna Chefenes and Tombam Biren Yauna Lamdamasiki Tampaki MLA Nifuda Memorandum Pishin Bagi Kongchadasi Changsila Kibane Kongchadasi the MLA Minister Ayamba support Birai Adubu Kanagumba MLA Minister Karadi Jagni Pinibala Poina Ubibasi Laibak Tibane Changsiliba Kongjanga Se Mipum Puding Maki Yaifanabane Baramaduna Miyamna Amata Waina Sogat Piu Haineso Mahana Makataki aina mafum khara dadi pabung ayamana dum support tawbiri MLA matre ayamba adubu mafum khara dadi hadi changni phini lakpagi type ta khoi cheng changni ba lakpagi type ta toropu gate lon jangi ba kaino bu yaudaba nate adubu hadi wahi wata jingdo aina mi macha ma waram taraba MLA matre jingdo haidom ba yaiba ngara biden chali MLA matre do karam bano na comment da yam lae adubu adugi thak dadi ai kumdaraga ai wa ngangoi MLA matre do masang maming palloi aduga aigi wakhalon di hojik sijigi kano aigi agenda ani yawa point se kaisu akai bazu yawa nate sidi pressure to buzu nate approach to bani handagi lakleba assembly da khidang khanabi wa habani aduga sida khoina mayamna support to bi haidi lam da thungbu kan da khongna lakpa campaign ni khongna lakpa campaign lam dugi music na admana support to bi da taraba khogi lekham jafam mak to orju admana pb da ba ta ga di si totally fail oine ba haidi ani khongna japam ram ni ko aduna mayam puna su support to be have as a environmental activist Madikanta Mutungi might get it. Nakal Amaramda environmental activist Manikanta Mutum Nangasi Kumbi Assembly Constituency ki MLA Sana Sam Prem Chandra Daso Memorandum Patient Cray Memorandum Kushinaba Duga Mari Lainana MLA Sana Sam Prem Chandra Nahai Manikanta Mutum na Lokalagliba Kongtangasi Matang Yamna Chai Aikoi Kuding Magna Mahagu support from to Ihaina Mahana Makata ki Mutum Manikanta na memorandum questionable lak paduda MLA na Manikanta Mutumbu puning tawad po ay na sel ay na lupalising taramasu mateng pangki. Lai oiba pantaw na Maytay Yelho Punggi kontok anida putok ba Tagfan ngasi sapong kibagaloy na taibang miyoy ba ikwegi hagjang kayat sabazagoy ki tawram amasu pangtokre imalay siyam inatloy siyang ILIL na sinduna nongpok jingutong Maytay laiko talo sipilog seloy lang may jingdalay ba lai oiba pantaw gi isay ko nung da pangtok pa tawram aduda pantaw na putok ba Yelho Punggi kontok ani Tagfan na si sapong ki Masiga iroy na taibang miyoy bada yauriba hagjang kayat Chahum go humpu manga asi samgat sagat bada yumpamoy ba hagjang kayat sabazagoy su tawram aduda kudo tamki tawram aduga mari lainana lai oiba pantaw na hay tawram asi lining ba moina lining gi chanaro liklam kaya tunggi mirol gi damag lanamoy na thamhona ba pangthopani maite aikoi gi lining lon ga loina riba laison jagoy isai fiziat laiteng amade changcha yaihibna Chingba pumnama khangminaba mathau tai Maytay amuina aikhoigi lining gi chanaro seng khangpham thoi masi khanglaba matamda konthok amana mapung oiraga aikhoigi lining chawkhanaba honagadabane Zagoi pungamadi penana chingba pumnama laida katpane hairiba sing asi Maytay aikhoigi oiba top masak amadi asengba amasung achumba do miyamda khanganaba mahagna puthopa punglon Tagfan haiba sida zagoi semgatpane Taibang miyoy ba ikwegi hagchang asi kayat sahum humpu manga na siyamba maramna zagoy asida kayat lon sahum humpu manga asi masagtak pani. Masipum na magyokan na ba imalay siyam inaloy siyang da sinabani hay nasu layo iba pantong na makata na pongdoki. Kontok amana mapung oiraga ikwegi Maytay gi lining sa sakholan gadabani. Sakholan ba matamda sakoy karigi kalibano laida katpani. Pung Kanada yaibano laida laida katpani pena su tawdi so laida katpani khong bani len bani puna maksing na dobo aikhoi na ngasidi asengba asumba ama oinabagi damakta taibang miyam puna makta su khangan bai damakta aigi punglon tak phan haibasina Maytay sakoi semgat jabane loinana sai hai Maytay aikhoigi sana liklamda semgat sabani aduga loinana miyoiba kawba aikhoigi haksang kayat ase sahunggo humpu mangana sai hairi base akhangba idi khange khangdaba kayam di khangde aduna akhangba khara lei khangdaba khara lei ada miyoiba kawba aikhoise sab manana miyoiba aikhoigi haksang kayat lon sahunggo humpu manga sibo aikhoina masak takbani masiga loinana
maitai khonung isai masak takba semkatjabani loinana mitai marupki isai gi sayai masaklon kaya amasu malem taibang pansida yokhatpagi silol amoina aina pangthokpasida thausinde imalesiam daina sinajarambani Thauram adu pangthoknaba honabada choba thaudang loriba ILIL gi secretary aheba medhana hai taibang myoi bagi hakjang ase kayat chahum humpu mangana sai haibasi laiweba panthona puthokpa hakjang kayat Saba jagoi asida thengkhang ahum thongna phongdokle loinana jagoi asida piriba punglon takfan hairiba asisu laiweba panthona puthokpani panthona puthokliba punglon amade jagoi ase mirol kayagi lan oihounaba loisang asida panthona sinabire asumna mirol kayagi lan ama panthona sinarakpa sina aikhoigi yayama panthona khikthabire haina medana makha tarakhi Laiweba panthona takpiba takphan haiba asigumba punglon asikhaktana semjaraga panthona puthokwiba chatkoini layek lonsu laiweba panthau ipani khonglon khuthek panbasu laiweba panthau ipani asigumlaba laiweba panthau ipana puthokpiraba chatkoigi khonglon khuthek asibu imalaisemi lat loisangna khunjinjaba khumjinjaraga mirol kayagi damakta sana liglam ama oihauragadi haidana asigumlaba langi lalak maitai lepa sida awabadana saru oiraba marak asida laiweba panthau ipana namu taibang oiba aikhoigi yayama khiktharabani haiduna lausinjabaga loinana ngasi miyam mamangdasu asigumlaba chatkoi asibu miyam punamna sumiyeng jingsinmena si haibasi malai semina loisangi maikai da hisu punamakpu amukka suhanna paujera si pizari Shakhang daba singna nomaina kaptuna mihathina hato piramlaba RK Prithibing amba mangangi mihat ka mari lainana top awang lekai da laiba youth development club da miyam gi mifam ama pangthokpaga loinana mifam aduna miyarasi akan mamong da kandam tawrakle mifam aduda top khuno maina paibigi president TS Amusana top dusara gram panchayat ki hanagi pradhan TS Surbala MUC club ki president W Anand NMC top ki general secretary TH Thoiba amadi Maira Paibi Kongpal ki secretary Wairanitana Maruiba Mithunglen Singoina Saruyaki Mifam aduna tongan ba warep marisu lauke warep singadugi manungda RK Prithibing amba mangangi miharasi kandam toba mi amagi right to life da singnariba ase matungda thokhandanaba mari lainaba singda takshinba lup khudingmakna myoi amabo sibagi chairak pidringai mangoinana imung manungna Semdoknabagi tanja ama pinaba haizaba miarasigi tekcha kudingmak Manipur laingangna puba amadi laikhidrabagi imung manungi damak matik chaba thaurang paikhanaba taksinba haibana chingba warep sing yauri laikhidraba Prithibing amba mangangi loinabi RK Arunana hai pikliba macha ani adugi yenglaga warak watem binaba matam khara piramlabadi pelam gadabani pikliba macha ani asi semba ngamnaba laingangna mateng pangbiu haina pendaba wafam sing pongdoraki aina hajaringbadi dada hoina budi warapire adubu ai chani yenga kitang koina wara wathin jana batan jam tang biro di amngai ni ai chani yu ai dana kamai re chani yu Mamaran mana lera budi adubu kita koina Gimana di oi daba ni oi mai di sa sai ai budi ai ma sai ai luga on si ba maran ni ai ita ani chewo na chaka ni jambi ai dan da ja ni chewo ne Paugi marak thana atenba break ama lauzari MU gi makha the Bachelor of Fine Arts BFA course hangliba IRE wangsingda mari suba batch ki tamnana naba admission form thaba haujari hariba course asi any stream da yamdrabada class 12 loiduna sakanglaba institute amadagi pass torpo oigidabani kanaguma masagi apama leijaba graduate natraga master na fawbada tambada kanaraba course asi oja oibada changba B.Ed asi yaudana Fine Arts ki oja oiba yaraba sahi mari gi course ni pambiba kanaguma singna ngasing asing malapiduna ming chanbiba yaragani akupa
Marolgidamak Office Awarda College da Lakpiraga Hangbiba Yagani. Mafamna Institute of Rural Education IRE Wangjing, Department of Fine Arts, Wangjing Thobal District, Manipur. Admission for 2024 World Class Heart Institute accredited by National Board of Examinations in Medical Sciences under the Ministry of Health and Family Welfare, Government of India for doctorate training, DRNB in cardiology, approved by UGC for BSc in cardiovascular technology training, enabling candidates to practice echocardiography, cath lab technology in interventional cardiology, supporting cardiologists with Holter recording and computer analysis, treadmill test TMT, electrocardiogram, etc. Job title Cardiovascular Technologies. The following training courses are also available: Diploma in Medical Laboratory Technology for 2 years, Diploma in Radiology Imaging Technology for 2 years, Diploma in Dialysis Technology for 2 years. For further details, please contact 600-975-2429 Academic Department, Sky Hospital, Rims Road, Impal Way. Imphal West District ki Dingthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matamga chunaba mawongda sel yamna changdana layengli. Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane. Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausagi punsida halakpa ngamkrei. Treatment center asida lairiba staff pumnamak national amasung international gi thakta training fanglaba ngaktani hapta khuding gi medical officer na treatment lawriba khudingmak routine checkup tawduna yamna checksina layeng chathai. Amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami. Masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri. Kanagumba drug natraga alcohol gi problem laiba yaurabadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu. Break matung miyambu taram no okchori makataba pau pizari. All Manipur Working Journalists Union Amjugi Golden Jubilee Celebration ki sarugama oina ngasi media person singyoiba 1-day mega free health camp ama Manipur Press Club da pangthokre. Sangai Trust Foundation Laima Chanu Nawateng Banglov Indian Dental Association Manipur Branch Ibotombi Eye Care Amadi Amjuna Silaga pangthokiba health camp maduda medicine gynae dental amadi mitna chingba check tawbagi khudong chaba kaya phanghanke. Wiping every tear from every eye haiba team gi makhada pangthokiba health camp maduda puna doctor kunamasung support staff puntra romna starasigi media person amade makhoi imung manungi myoi singda ana laingi kudong chaba phanganke health camp maduda mathau taba hidak langtha kaya su lemna phanganki baga loinana makhal makha kaya gi test khara su lemna tobagi kudong chaba pikhi health camp madu pangthokna ba khona bada choba thodang laukiba Sangai Trust Foundation gi managing trustee Salam Prasantan hai media person singna kunaya sigi dhamak lauriba thodang singa se ikai khumna bu utpoina health camp ase pangthopani health camp ase ge maroiba pandam ama hairagade media person singi haksel hena fagana ba made ana aye yaudana ba khonabani haina mangna phongdokhe Thabramaduga Mari Lainana Amjugi President Kalching Tabam Bizoin Hai reporter amadi desk tapam liba media person singa si ayambana ayuktagi numidang fauba numit khudingi mathau chilli Manipura housing wariba pibamasigi matang da pau launaba honabadasu hena waribani kunai asigi mit mai panghaliba media person singi haksel da kharadu oirabasu safanabagi pandam da health camasi sinmane masida saru yariba media person amasung makoigi imung manung amadi organizer pumnamaku hainingai leitana thagat pafong tokle haina bizoina makatake
Masiki health care masiki pandam sani adu sani akhoi ngasigi health care masada akhoi wiping every tears from every eye haiba team sada makogi imung manungi awabu da akhoi saruk ya boy na ngasi health care je pangthok sabani ngasigi health care masada akhoi phangali ba facilities ngasi akhoi medicine akhoi ki dental eye gynae haiba segment sing sada akhoi facility pangal mani masigi loina na akhoi ki hypertension blood sugar HbA1c and uric acid sing test of birakanda akhoi ki lady boy akhoi ki media person sing se akhoi की quality of life सी अखोइना मसा hypertension diabetes detect तोक संबे कांदा खर हेन नुवाइना सांग लेने बे दमकता पांदमदा नसे की हेल्थ केयर मसी पंतुक सब खिदौरसु कोई काना पीब गमगद्रा हाना खलग सिंजबनी मसिदा थोदोना लेंबिरक्तना मसी मेगा हेल्थ केयर त सरुक याबिरी अखोगी अमजो की मेंबर सिंग अदुगा फैमिली की मेंबर सिंग पुनोंबसु अमजो की माइकति की थागचरी अदुगा अखोई पुन्ना सिमिनाबदा यारिबा अखोई संगाई ट्रस्ट फाउंडेशन अदुगा लई मचनु नवा तेगवांग लुम इंडियन डेंटल एसोसिएशन अहुम सिबुसु अमजुगी माइकेदगी थागतपा नुआइबदु फोंदोकसरी इराबोट फाउंडेशन मणिपुरना लेप्तना चोथरकपा पुकई चोलहल्लो लौमी हाइबा कैंपेन की सरुगमा ओइना ngasi wabagaida leiba Polestar College की मनिंगदा leiba यांखैनी थोइ मरिलदा उहै पानबा उचरा कया पाक सना थाखरै कक्सिंग डिस्ट्रिक्ट इराबोट फाउंडेशन मणिपुर का कुसम नदुना पांगथोकिबा थौरमदुगा मरी लैनना इराबोट फाउंडेशन मणिपुर की प्रेसिडेंट केएस गोपेन ना हाई मालेमदा साबगी चांग नोंग नोंगगी हंगलकपगा इरोइनना उवा सिंग यान्थतुना चिंग कया मरु कोकथोरकपा अइकोइना उरी चाउखटपगी नमादा उ कया यान्थतुना महौसागी ओइबा खलदा मियोइबा खुनाइना सिंगनरे फिबम असिदगी कन्नबा अइकोइना लैरिबा मफम सिंगदा उवा कया थादुना अकोइबगी खल कन्नबा पनमिनसे यांखैनी थोइ मरिलदा ngasi thariba uhoi panba ujara sing asina mapung pharak matamda miyoi kayade masigi mahai chaba phanglagani asigumba campaign asi pangthoknaba honabada mateng panglakhiba manipur lainga ki mari lainaba authority singbo hainingai leitana thagatba phongtokle hairiba campaign asi makha tana chathakigani haina gopena makha taki कोई चिंजाक मिपाल तांगदबा कोई इसागी पोथोक्तन निंगतमना चाजबा मानब खुनाय अमा ओइननबा इराबो फाउंडेशन मणिपुर की पांदम अदुगी मखादा असी कोई चिंजाक हाइबसिदा कोई हैरा अदगे तोंगा तोंगान बा लफोय अदुगा लै तोंगा तोंगान बा फ्रूट सिंगसिसु कोई कवर तौर कांदा फूड सोवरेंटी कोई चिंजाक त निंखा तमना पुक्थन चाजबा हाइबगो वाखनदुदा वाखलोंदुदा कोई थाजबनी मरोइना अदुगा नाकल अमरोमदना सस्टेनेबल डेवलपमेंट गोल की कोई गोल नंबर 13 क्लाइमेट एक्शन हाइबदुदा कोई हांगदना लेरबा मफम फम सिंगसिदा कोइना फार्म तौबा मफम हाइबा लेते अदुगा तोरबान हाइबा लेते लमहांग हाइबा लेते मफम चाबा चाबा खुंगंग सिंगदुगा तानारकांदा पाक्सना कोइगी क्लाइमेट एक्शन असिदा कोइ सागलाइबा नोंग नोंगै साबा हेंगलाइबा नोंग नोंगि सुगदम मतमदन सुरक्तन बसिंग असिगुम सिंगसु खितम करिगुम खरदा विथ सम एक्सटेंट कोइ खर कानागदरा हाइबदुगी वखलोंदा ngasi राव फाउंडेशन मणिपुरना कोइ लेप्तना चंजरप कैंपेन अदुगी मखाता ngasiju कोई मफम असिगी यांखैनी थोइ मरिन हाना खंगनरिबा पोलस्टार वाबाइगी कोई कक्सिंग डिस्ट्रिक्ट की मफम असिदा कोई सथजबनी मयाई काबा चिंजांग सोखलबा खुनाय असिदा नहा ओइरिबा सिंगे थौदांग हाइबा हिरम असिदा नोंमगी ओइबा खना नैनाबगी मिफम अमा गसी कोंगपाल चिंगांग बम लैकाइदा लैबा इंडस्ट्रियल स्टूडेंट्स एसोसिएशन ISA गी ग्राउंड पांगथोखरे कंगलैपना अमदी फेडरल स्टूडेंट्स ऑर्गेनाइजेशन कंगलैपाक फेसोकना सिंधुना पांगथोकिबा थौरमदुगा मरी लैनना कंगलैपना मयाई लोइशंगी वाइस प्रेसिडेंट युमनाम सुंदरीना हाई ngasi kunai asida mayai kaba nishagi polam na miyoi kaya gi punsi manghankhre hogalagliba tungi yumbi oigadaba naha kayana nisagi pakta tawkhiduna kunai ase nongmagi mangtharagle oiragliba pibam asida naha sengkana bamade kunai asibu achumba lambida punabagi damak thauramasi pangthopani hauzik thokliba lana se su thengnadaba yade loinana mayai kaba nishana lakshalagliba se su thengnaba mathau tai haina mahakna makha tana phongdoki थौरमदुदा कंगलैपना मयाइलोइशंगी प्रेसिडेंट ई बेम्पिसल फेसोकी वाइस प्रेसिडेंट एनरिकेस ISA क्लब के प्रेसिडेंट ए कमल कोंगपाल लाहिदन लमजिंग मैरागी वाइस प्रेसिडेंट CH थोइबिसना सुसरुयाकी खना नैनबा मिफम मदुदा सोशल साइंटिस्ट डॉक्टर दनबी लाइस्ट्रम अमसो मणिपुर यूनिवर्सिटी के असिस्टेंट प्रोफेसर डॉक्टर एन सनातोंबना मयाइ काबा निशाना पीबा चैथेंग सिंगी मरमदा मरिक चुम्बा वाफम कया थमकी अंगावा
ꯑꯌꯣꯟꯕ ꯐꯥꯕ ꯃꯌꯥꯝ ꯇꯧꯕꯗꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯑꯦꯔꯤꯌꯥꯗ ꯄꯤꯈ꯭ꯔꯒ ꯍꯥꯏꯕꯗꯤ ꯑꯊꯛꯄ ꯉꯥꯎꯕ ꯑꯆꯥꯕꯁꯤꯡꯗꯨꯅ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯅꯤ ꯑꯗꯨꯒ ꯊꯝꯃꯨꯔꯒ ꯑꯃꯨꯛ ꯊꯣꯛꯂꯒ ꯑꯃꯨꯛ ꯆꯥꯒꯅꯤ ꯄꯣꯠꯇꯣ ꯂꯩꯔꯕꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯨꯃꯥꯏꯅ ꯃꯁꯤ ꯊꯤꯡꯕꯅ ꯃꯊꯧ ꯇꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯤꯡꯕꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯊꯤꯡꯉꯤ ꯍꯥꯏ ꯊꯤꯡꯐꯝꯁꯨ ꯊꯤꯡꯗꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅ ꯊꯤꯡꯕꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯏꯈꯨꯟꯅꯥꯏ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯦ ꯊꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯧꯕꯤꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯤꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤ ꯊꯤꯡꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯪꯂꯩ ꯕꯅꯥꯖꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯆꯒꯦ Sahitya Thopang Senduna Rahul Hidangna iba Saireng Lairik Mahusagi Iput Phongbagi Thauram ama ngasi Nitiyaipa Thuthekta leiba Directorate of Information and Public Relations ki auditorium da pangthokre Thauram aduda President Member oina saru yakiba Sahitya Academy Awardee Sarachan Thiamna hai Hauziki Mirol ase yamna maruoiba mirol ni Ariba amasung lakadawriba mirol ani ase samjinnanaba honaba yamna mathau tai Haugalakliba aibasing ase samganabagi pandamda Sahitya Thopang Lubna makoibu tasin khomjinle aibasinggi thamoida fauriba apen penda amadi awan nungai singadu ithoktrabadi khangbangamde maramaduna makoina saireng wareng amade wari oina ithoklaga miyamda khanganba ngamgadawribani Lairiki Kutangda Manipurasi Hause Kari Pibam da Lairi Haiba Kanganba si Aibasingi Kutalai Ngasi Fongliba Rahul Hidangi Saireng Lairik Asisu Yamna Maruiba Lairik Amani Lairik Asida Hause Kunaya Sida Togliba Taudok Singi Matangda Ningtina Pali Haina So Sarachan Tiamna Makataki Manipuri awab na sida nuaim na sida ataki mahuksa leiramba environment gi moksa khusem gi phajaba lokka ki phajaba singi phajaba mayam mangthara iba kadai haiba sing mayam si aiba singi pundir phawi madu rahulna itho kanda akoina mahuksa gi ifut akauba mai ngasi lairik phom sida lairik sida yaurim basal mayam se ngasi phongdo ka di miyam na paragati loina khamungami adu khoi yam nungaiba mana lairi se khoi Hojiki Miron Sina Bengali scripture Paba Toktre, Maramasina, Miti Mektani, Aduna Animaxe, Ariba Mirona, Bengali Mekta, Aduga, Harula Mirona Mite Mekta, Animata, Pabiana, Navine, Animata, Puna, Hapseri, Aduna Swine Toraga, I could unover Tori Miron Mamse, Puning Togatpa, a Papa Samazam Semnahonabata, I be Toman, Kamayan Sound like Gabse, Satoluniam, the Kumna Kanazaraga, Nasi Magilai, Pomitoromasi, I could Pantok 70. Agi akoibagi itil na pirakba amadi agi society na pirakba itil kaya governance ki miyeng dabu yeng labaso punsigi existence ase kari masida yawri basi kari no masi philosophy si kari no existence question mayam ama hanglakpa madu express tawang ngomdradi cheda tanba ngam cheda tathokrabadi ado polum adu yang thagani khanba adugi film du sum pangi irakpodo matam adu yorokna coaching action jaki matam adu yorokna phongdokpogi matam adu lakpani masida ka khonjaningai oirabo jasing adagi yamasing thak thongbasing mayamgi guidance yauraga hena chingsin jaba ngamnabagi thawjaldo nijage lawjage haidana ngasi thoromji pangthokjai Mayai Koibi Ningtozam Laikai Telaiba, Mayai Koibi Development Association MDN Sinduna Tramatoi Suba Meritorious Award Kitauram Ama, Mayai Koibi Telaiba Yaifa Sanglan Community Hoda Pangtokre, Swayasigi Class 10 Amadi 12 K Jamda Laikasigi Mahiroi Taranipana Mark Wangna Fanglakiba Duda Puning Togat Boina, Pangtokiba Toramaduda, SDPO Lampel Aningocha, President MDA M Hemanta, Inspector Commando Info West M Badal Amadi Atemasang Naiba Laikasigi Donor Kasu Saryaki. Tawramaduga Mari Lainana, MDA ge General Secretary Lokeswar Paunam High Class 10 Amadi 12 exam da Awangba Mark Panglaktuna, like I Siki Minted Purakraba, Mahiru Singa Se Poning Tawat Poina, Opagi Tawramase Pangtopane, Lamdamasida Tokliba, Irangasina Maramoiraga, Tangdu Laita Draba, Lamdamasida, Mahiru Singna, Makoigi Mahimasin, Tambada, Ayarapan Kayama, Mayonari, Hayengari Tokani Haibagi Wakalonda, Mahiru Singa Sigi Kokta, Wakal Jarang Nabakayama Toktuna, Makoi Larik Lai Suning Tina Tamba, Fanglaroi Dra Haibagi Nunang Bakayama so, Poklam Gani, Asigumba Mahiru Sing da Fauriba Wakal Jarang Nabasinga se, Kautoktuna, Larik Lai Suda, Tawa Yauna,
hotnabadagi ngasi mithui mi henba ngamlakpane mahirui singa sina makha taba higher study tambada pungning thogatpaga loinana matam pumbada MDA na mating pangnaba sem saduna leiri haina mahana makha taki like I see when a class 10 number 12 Manipur board CBSE council hariba board singa sida we class 10 number 12 sigi pastor kraba mairoi singbu taram na oksaba amadi mokoi puning thogri sogi thorom se akoina taram athurak subo na ngasi pangthuk sabani aduga masi pangthuk seriba sigi maru oiba pandam di lairiba khoi laikai sigi tungi yumbirel obirakataba mairoi singda hena khogi emphasis piba haibadi ngasidagi ne hena class 10 pastor ba kambu sinaso matungi 11 class amadi 12 class pastor ba kamu naso atopa graduation tamukpa amadi atopa mana tamningba chaningba lambel singda de punsida mai pakpa mi matik chawmi oina bagi mandam de inspiration piba am oina ngasigi thormse pangtuk sabani Wangjing Kodombopi Sports Complex to Hangba Relief Camp ta Manipur ge Chief Minister Nongthombam Birena football amasung football gi material sing pirakpada Mitei Council Modegi President Mayang Lambam Thoiba Maitei na thagat pafongdurakle Thauba DC gi kuthangda football amasung football gi material sing pirakpa duga mari lainana Mitei Council Modegi President Mayang Lambam Thoiba Maitei na hai Wangjing Kodombopi Sports Complex manungda Hangba Relief Camp ta Thatara mari hena lairiba Sanabada Tawai Yauzaba Ngang Singidamak Chief Minister na football amasung football gi material sing pirakpada relief camp asida leiriba ngang sing aduki matek nungaiba poi irang asil loiraba matungda aikoi moreda susoi soidana hanki gani maramaduna aikoi phataba wakalon thadoktuna sanabada mai onsinse hayeng moreda hanba matamda aikoi hakjang phana hankisi haina Maitei Council Moregi President M Thoiba Maitei na fongdoki Tokom khangdadana relief camp chingda ana mahasu bugum tokom khangdadana mating pudok pangamdaba cha inaw mayam ama ngasi lairambasi ngasi gi asugulaba chief minister gi sanabagi polam khara asina khara makai di sa singna wakal phathabangam bagi thawna adu laigani habigi phajabalai maramaduna asugumba matam gi oiba relief camp da tangai patna sangba polam sing sana thagada natana paisada natana wakal loksing amadi puning phathabangamba polam mayam amakak matam chana ubidana sigumlaba polam singsi Mitei Council kusangi rakana isa inaw sing sanaba panganba wakhan na thaina naba amadi afaba wakhan khanba ngamna naba thongna lingjel laina mating pudok pangamna naba adugumba isa inaw sing sibu pung thawun penggi damukta lega asibu mako obiriba honorable chief minister Diren bu ngamkai laitana Mitei Council ki magai de khagachaba pungdokse Naka Namadada Tong Sinduna Iranga Sibu Chokto Hanaba Amade Laibak Tugainaba Honoriba Singda Mateng Pangsiliba Sam Rifles ki Mahuta Miyam Na Thazaba Yaba Central Force Amana Sindopiu Haina Chingtam Apunba Nupilu Palel gi President Ima Atom Ong Bining Sing na Fongdurakle Palel de Pangtokpa Paumi Singawuna Bagi Tauramamada Wafamasi Fongdukla Duna Mang na Hai Tengkhang Kayada Irang Haurakliba Kuki Kulai Paiba Singa Si Lakshin Bangam Loida Boirabade Lamdamasida Lairiba Central Force Personal Sing Hanbikro Lamdamasida Hausi Oiriba Pibamasida Political Party Kenabagi Wafam Thadoklaga Kuki Jo MLA Tara Asinataba MLA Singna Matoina Punsinduna Lamdamasi Kanaba Made Yaifanaba Honabagi Tangai Fadabalay Irang Asiloshin Ge Hyderabadi Achan Mirai Naidaba Central Security Force Sing deploy to Bagi Tangai Fadabalay Haina Sumahana Makata na Pongdoki Putting Matas Hamray Panalay the Pum Late, but Lansi Moderation the Kashunate Haba Adunata than Nakalamata the Tungjalaga. I quite lady Mayam, she would Chupans at Pumkangandana. Nairaga labor high was say I could miss you pam driver. Adu Lanzis Maisum Moina Namaro and not a sing by higher than a Muzakro later, who's in your point high, a big rock like Hanagum, Mahos Hagum, Yam Inga Signa, labor palm make what Sazin this here, Magai Sazin the Puro Kaya Kaina Masaka, Kaina Mamma, nothing tidy was there. A quick game, they are ware. Samrai Pankin and Net, Mrs. Lance, Loisan Biro, Mitchell Mikan, neither Loisan Biro, not Dragon and Net. Me and Amaka the Nakan the Yin, a got Tambi, Hidagadi, La Share. Canotobilo. Which a big rock and big rock.
hoi thok ba sire phare hinge phare ko le jawra ge ha Imphal East District के मफौदाम पुलिस स्टेशन की मनुंग चनबा साइचांग चिंगथक्ता कुकी मिलिटेंट सिंगना प्लान तौदुना थमलंबा आईडी निपान ngara Imphal East District Police amade Bihar Regiment na aswengam yaudana lawthokre पुलिस तगी फंगबा पावम की मतुंगिना हाइरिबा बॉम्ब सिंग असे मफौदाम पुलिस स्टेशन दगी किलोमीटर मरी रोम साइचांग चिंगथक्ता काखलगा लैबा नारक मोंगसोंग मरकता लांग थाक्तुना थमलंबने ngara ayu pung 13 rom tabada SDPO lamlai na luchingba Imphal East District Police amasung Island Village Talaiba Nipan Suba Bihar Regiment ki team amana bomb expert single wainana IED singadu diffuse tokre haina pawsena makhatari Manipur State Sumang Lila Council amadi Theatre Mirror Manipur anina senduna kuntra suba 1 month theatre training on Moirang Parba Tradition 2024 hogdokpaga loinana Sumang Lila the 3rd May gi Aifathoni Thoram Palace compound da leiba Ipoyaima Sumang Lila Sanglandang asi pangthokre Thoram aduda Manipur State Sumang Lila Council gi President Laistrom Tomba amade Management Committee gi member singna Thoram mapu aiki Workshop hogdokpagi Thoram ga mari lainana Thoni Thoram pangthokiba kanaba play the 3rd May haina mingthonba Sumang Lila se Ranjit Ningthozan ibani amade Saurapam Hemantana direction pibani Lila asida Sumang Lila group khuding dagi khangatpa lila roi kuntra rom na saru yare Lila asi workshop loisilaba matungda leibak ki akhang ahi singna screening tawraba matungda miyam da utkani hairi panbe yabadi Sumang Lila asi hojik status sida thokliba wathok asida akhang ahi kayamadi CSO singi maike dagi phanglakpa document amadi fact finding singda yumpham moiraga santi ki damak semgatpa lila ni hairi Kakching District के मनुंग चन्ना कैरक्ता हांगबा रिलीफ कैंपता इंडियन रेड क्रॉस सोसाइटी IRCS मणिपुर स्टेट यूनियन ना IRCS Kakching District branch का खुसमदना सिंधुना हेल्थ चेकअप अमसो बेसिक साइकोलॉजिकल सपोर्ट कैंप अमा पांगथोखरे हेल्थ चेकअप अदुदा डॉक्टर S मणिकांता डॉक्टर Y मोहन डॉक्टर N होमेंद्रो अमदे डॉक्टर M निशाना मियोय कया लायंखे Thoramadu IRCS Manipur State Unit ki Chairman Narendra Ningomba, Vice Chairman Dr. S. Manglem, Secretary A. Navachandra, IRCS Kakching District ki Vice Chairman N. Devendra Amade, Secretary K. S. Dharmadasu Saryake. Arambai Tengol gi luchingba koronganba kuman gi makhada wanguda hangliba Arambai Tengol Unit 12 amade pambaina luchingba UNLF MPA amasong Forest Department ka khusamnaduna ujara kaya thakre Kakching District ki manung chana leiba Sugnu Assembly Constituency gi wangu ipudo yelang baching amade wangu lamkhai da ngasi ayu ke pung taruk dage Arambai Tengol Unit 12 amade pambaina luchingba UNLF MPA amasong Forest Department na punna ujara lising amaga chamanga rom thaki Thoramadu Arambai Tengol gi thomi chama amade pambaina luchingba UNLF MPA gi kadar kuntra rom na saruyaki Para Vidya Yoga Model Club Yoga Center da Guru Purnima Puja Pangthokre Thamramaduda Para Vidya Yoga Model Club Yoga Center ki President Haubam Indeswarna Saruyakiba Singh da Guru Purnima gi maramda sandongna take Aribada Mariba Pamka na pizare Bangladesh ta laiba Manipuri macha sing India da tekta kaidana puthorangna ba Union External Affairs Minister ga wari sanaduna akan pamong do kanari haina Chief Minister nong tombam birana pongthorakle Miyoy listing ama kudingi doctor amamam laigadabani haiba World Health Organization ki pandamasi fangnaba doctor ki masing hana puthopagi tangai fadaba lai haina Mahud Minister Yumnam Khemchana phongdorakle Manipur ki issue asigi tangdangba ama UN Human Rights Council ki yankai suba session da lapthok na ba panaba ama mathau tari haina IPSA ki working president Criza mathau bana phongdorakle
Mahairoi singna lamdam asigi puwari nath mayek singna khanglakpa matamda maraibak nungsibagi ihul soidana fawrakani haina Manipur University of Culture gi Vice Chancellor Professor Paunam Gunindrona phongdurakle. Manipur Legislative Assembly ki Speaker Thokchom Satyabratana All Manipur Working Journalists Union ki Media Resource Center da thamnaba lairi kaya kusinarakhre. Amadi lagliba tang kunmarida kuki singna hatre haina panariba mahairoi Hemanjit ki aroiba mathong mangam pangong na mahut silaga pangthoklagani hairi. Ngasigi oinadi mata asida Times of Manipur ge Manipuri paw loisinjare midyeng tabiba singbo muka hana krumjare.